Council of Higher Secondary Education Manipur Kosem Naloba Chahi Asigi Class 12 ki poll Education Minister Thokchom Radhesham Nalau Thokre Pass Tobagi Chang Chada Budrahumdoi Dasmik Nipan Amasung Council for Indian School Certificate Examination Naloba Class 12 ki exam da Manipur Macha Ningombam Tampha Januna Humanities Stream da India Pubagi Office Taratuna Lamtam Asigi Lichat Purakre Ma'am Bukurumzari, Adom Neighbors Impact News ni ay Rina Thinguzamna, Hauzi Punjas Faubuki Maru Pausing, Ma'am the Bizari. Council of Higher Secondary Education Manipur Kosemna, Chahiasigi Higher Secondary Examination ki for Lau Thokre, Chahiasigi Oina Arts Samasung Kama Stream da Government School ki Mahiroi Mangana, Position Holder Oibangam Kre. Examination ki fall adu Education Minister Thokchom Radheshamna Babu Parada Laiba Kosem ki Office da Official Oina Lau Thokibani. Chahiasigi Oina Pass Tobuki Chang Chada Humbudra Humdoi Dasmek Nipan Ahum Yoki. Mamang Chahiga Yengnabada Chada Taruki Chang da Pass Tobuki Chang Hengatle. Science Stream da Messi Explorer Academy Changangagi Michael Atom Amasung Extra Age School Gharigi Laishram Librada Singna Apunba Mark Chamriga Budra Taruk Fangduna Punna Fast Position Takre. Arts Stream da Enlightened Knowledge Higher Secondary School Sangakfam gi oina Barlin Maitaina Apunba Mark Chamriga Nifumanga Fangduna Ahanba Position Takre. Aduga Commerce Stream da Sangai Higher Secondary School Chumbrei Thongi Gurumayum Roberto Sarmana Apunba Mark Chamriga Tarataruk Fangduna Ahanba Position Takre. Commerce Stream da Government School ki Mahiroi Ahumna Ahum Suba Mari Suba Amasung Manga Suba Position Taki. Arts Stream da Government School ki Mahiroi Anina Taruk Suba Amasung Tara Suba Position Taki. Science Stream ki Oinadi Top 20 ki Manungda Government School ki Mahiroi Amata Yaubangam Kidre. Examination asida punna Mahiroi Lising Kunganipan Chatruk Nifumapan Paikha Thabagi Manungda Mahiroi Lising Kunmathoi ga Chama Yankhai ga Mathoi na pass tauki. Aduga Government School ki Oina pass taubugi Chang Chada Humpumathoi Dasmik Mapan Taruk Yauki. Aduga Private School ki Oina pass taubugi Chang Chada Humbudra Nipan Dasmik Taruk Mari Yauki. Mamanga Yengnarubada Government School da pass taubugi Chang Chada Taranithoi ki Chang da hengatle. Aduga Private School ki Oina Chada Taruk ki Chang da hengatle. Overall in class 12 phaugi higher secondary da akoi exam da basis tawraga yengagadi akoi education gi standard ai gadra masi improvement lei en logan marmani pass percentage se last year ga hanaga compare tawba kana both private and government ani makta akoi gi improvement yam lei bai tari private gi government na improvement di improvement wise performance wise ma baji improvement wise da akoi ne hengale na mamang se compare tawba kana akoi na si lei reba exam gi result se matungina kenon lei adu mayam na akoi remedial coaching class ka taw ko tana Sing kan hona bagi chhatra sing motivate tawdana dei parents sing yam thaba yawba chhatra gi union mayam press mayam so akoi asoi mayam puthok pirakna kan honamina ko dei team holistic approach and team work ko dei ngasi improvement sin la ko na topper when yengone nupa na tai na kiti adu overall performance se ngadi nupi ne na pase general line maths na tor physics kum pa me aduga hing adu lower graduation lower ga UPSC gumba adum da focus tawni normal da adum school chalaga yam pa dingam de school chatlingai tuition chatlingai dei nongda 3-4 hours dei hena phangde aduga tuition chatrawa adai school ga chatraga andadi 7-8 hours adagi pekha me ade 10 hours mu yobu yawe admain sum regular oina honarpam admain torga pajare ai ngasi council loba exam da arts stream goina first ajara khoje yam nungai ba harau bondi poe ima baba na honna biriba aduga tak ai bu anga ori ngadi takpi tambiri bo jagaina khut samduna takpi bising jide ai ngam bane si sumbase isana buning adi ngam da leite ai dani honna bada mai pak ta basu leite isana aning ba pam bu fazna khallaga maduda ngamni haina khallaga honna rabadi ngamoi da amata leite ai ba jini 12 ki art stream da ai isana samaina makok tare haibase tabada isada su yamna harau bomadi foi schooling ji yamna afabada zo ai taman masungam de afaba mi ma oibaije nasagi gi firep leigadabani nang matam jana larik pagadabani haibana chingba advice khara piba natana mangonda si tawdaba yade ana ai mangonda de haiba budi leite cha dai nga le tana hai budi larik pa base nang kan na paw ko ai di pesa su thokti yum de hingon khali ka ko eraga sum panglei leibani nang baba na pesa khara thoga nangonda tamali se nang kan honaga tawni ko ibungo ni mokko ko ina thangna ko honaga tawni ko ai di ai kan na haije cha da aduga chimana mokko ta base am nungai ba phawe ai kap su kapi
ꯇꯨꯡꯗ ꯃꯇꯤꯛ ꯆꯥꯕ ꯆꯥꯔꯇꯔ ꯑꯦꯀꯥꯎꯟꯇꯦꯟ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯕꯒꯤ ꯑꯁꯥ ꯂꯩ ꯂꯥꯏꯔꯤꯛ ꯇꯝꯕ ꯃꯇꯝꯗ ꯐ꯭रीꯗꯝ ꯑꯣꯏꯅ ꯇꯝꯕꯤꯕ ꯍꯥꯏꯗꯤ ꯑꯇꯣꯞꯄꯅ ꯄꯤꯁꯜꯂꯛꯏꯕ ꯄ꯭ꯔꯦꯁꯔ ꯑꯗꯨ ꯐꯩ ꯗꯣꯛꯇꯔ ꯑꯣꯏꯕ ꯐꯩ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯕ ꯐꯩ ꯍꯥꯏꯕꯒꯤ ꯄ꯭ꯔꯦꯁꯔꯁꯦ ꯂꯧꯕꯤꯗꯕ ꯏꯁꯥꯅ ꯑꯣꯏꯅꯤꯡꯉꯤꯕ ꯄꯣꯠꯇꯣ ꯑꯗꯨ ꯑꯣꯏꯒꯦ ꯈꯜꯂꯒ ꯆꯨꯝꯅ ꯑꯗꯨꯝ ꯁ꯭ꯇ꯭ꯔꯦꯠꯇ ꯍꯣꯠꯅꯕꯤꯕ ꯍꯥꯏꯗꯤ ꯑꯇꯣꯞꯄꯒꯤ ꯄ꯭ꯔꯦꯁꯔ ꯃꯌꯥꯝꯁꯦ ꯂꯥꯛꯑꯒꯗꯤ ꯏꯁꯥꯗ ꯗꯤꯄ꯭ꯔꯦꯁꯟ ꯅꯥꯔꯛꯄꯅꯤ ꯈꯪꯗꯦ ꯑꯃ ꯂꯥꯛꯄꯅꯤ ꯇꯧꯔꯛꯄ ꯌꯥꯏꯑꯕ ꯑꯗꯣ ꯏꯁꯥꯅ ꯄꯥꯝꯖꯔꯕ ꯍꯤꯔꯝꯗꯨꯗ ꯆꯪ ꯇꯥꯔꯒꯗꯤ ꯀꯝꯄꯜꯁꯔꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯅꯤꯡꯏ ꯆꯍꯤꯁꯤꯒꯤ ꯀꯥꯎꯟꯁꯤꯜ ꯐꯣꯔ ꯏꯟडियन स्कूल सर्टिफिकेट एग्जामिनेशन CISE न लौबा क्लास 12 के एग्जाम दा मणिपुर मचा निंगोंबम तंफा चनुना ह्यूमैनिटी स्ट्रीम दा इंडिया पुंबगी अहुम सुबा तारक्तुना लमदमसिगी मिंगचत पुरखरे पुन्ना महिरोई लिसिंग मरफु तरुका चत्रे तरा हुमदोइन एग्जामिनेशन असिदा अथोय अहेन तानाबदा तंफाना अपुनबा मार्क चमरीगी मनुंगदा चहुमगा मरफुगम निपान फंगलगा परसेंटेज 99.50 चतुना अहुम सुबा तारखी लोइनना महिरोई असिना इंग्लिश सब्जेक्ट दा मार्क मरफु तरागा निपान इकोनॉमिक्स दा चामा साइकोलॉजी दा चामा अमसुंग हिस्ट्री दा मार्क चामा फंगवा ngamki निंगोंबम तंफा इम्फाल वेस्ट की मनुंग चनबा सिंगजमई चोंगथाम लेकाइदगी निंगोंबम मैराबा अमसुंग निंगोंबम ओंगबी सुमति की मचानुपी अनि की मनुंगदा मचानुपी अहन्नी तंफागी अपोकपा कस्टम इम्फाल की एसपी ओइना थौपुरी अदुगा अपोकपिना वाटर रिसोर्सेस डिपार्टमेंट ता असिस्टेंट आर्किटेक्ट ओइरी महिरोय असि क्लास नर्सरी दगी क्लास 4 फाउबा इम्फाल की मारिया मोंटेसोरी स्कूल दा तमलमलब मतुंगदा राजस्थान की सिटी अजमेर दा लैबा मायो गर्ल्स कॉलेज स्कूल दा मही तमलखिबनी महिरोय असिना इंडिया की ओइना अहुम सुबा पोजीशन तारकपदा नतना राजस्थान स्टेट की ओइना अहानबा पोजीशन ताखरे आईगी एक्सपेक्टेशन दे हेलेना हाइजनिंगे कइगिनोदा आईगी 10 दा आइना एक्सपेक्टेशन थमगिबदे खितंग नेमना तागिबदुना आई हंदकसु आई रिजल्ट हाइदोमदाइदा यामना एक्सपेक्टेशन वांगनादी थमगिदे फजना तौखिदि खंजरगसु अदुम यामना मीडियम होइना थमबि अदुना आई गोंदा नुंगाइदबा फावे 2009-2010 अदवाइदा आई चटखिबने अदुई मतांगदा अखोय मणिपुरदा कर्फ्यू अदई बन याम तौखिबनिना स्कूल सुटी याम सांगना थागिबदा आईगी एकेडमिक्सदा याम अफेक्टेड ओइगनिना बाबाना मपानदा फजना फुली रेसिडेंशियल दा चंगागा अपनबा यावदना तमखिबना फनी अदुगा एक्सपोजरसु हेन्ना फंगनी ना आई चचगिबनी आइना पामजबदी इंडियन फॉरेन सर्विस रोमदा चचनिंगे बोर्ड ऑफ सेकेंडरी एजुकेशन मणिपुर बोसेम न लौबा ममांग चही की क्लास 10 एग्जामिनेशन की फोल लाउथोपदा असोइबा यावबगी हाइबगी चपचाबा रिपोर्ट मियाम दा खंगहलु हाइना देसामना डिमांड तौरखली ngasi sagolbanda laiba desam gi office ta paumi singa unabada loop asigi general secretary oinam sital na hai mamang chahi gi class 10 exam gi for lautopada mahiroi kharagi mark soina badagi desam amasung mahiroi singi mama mapa singna haukiba chahi english singani tara nipan gi jun thada RTI thaki madugi matung inna lengakna inquiry committee ama semduna thizilaba tungda inquiry adugi report chahi adugi october thada education department ta pisinki अदुबु ngasi फाउबा एजुकेशन डिपार्टमेंट ना करिगिदमक रिपोर्ट अदु मियामदा खंगहनदबनो हाइना वहंग तौरकली हौजिक फाउबा इंक्वायरी रिपोर्ट सी मियाम ममांगदा पुथोक्तुना इंक्वायरी रिपोर्ट दुदा करी पल्ली मार्क समदोक सिंजन तौबदना कना सेनरी हाइना सिंगबा मियामदा अमा फाउबा खंगनदना ngasi फाउबा नमसनदुना थमली मसिदा देसामना मरिनबसिंगदा हंजनिंगबसी अखोगी मणिपुर लेंगा असिगी एजुकेशन मिनिस्टर असी कैसु नतबा अखोगी मार्क टेम्परिंग तौबगी वाथोक मचा असिगी चपचाबा वरोइसन फाउबा पुरकप ngamdraga मतौ करमना मणिपुर की एजुकेशन सिस्टम की अमोटपना पिकथलबा एजुकेशन सिस्टम असिबु मतौ करमना चुंगथोक्तुना अफबा एजुकेशन की कालोल अमा पुरकप ngamगदरिबनो हाइबसी देसाममति लेबाक मियामना हंगदबा ngamde Indian Red Cross Society IRCS Manipur State Branch na sinduna World Red Cross Day gi palan thauram pangthokre MJ Avenue da laiba IRCS ki loisang da pangthokpa palan thauram aduga mari leinana quiz exampore amadi blood donation ki thauram sing pangthoki ngasi gi thauram aduda sarukya kiba IRCS Manipur State Branch ki Honorary Secretary Dr. Y Mohena Englishing amaga chanipal humpu humdoida Geneva da linkhat kiba International Committee of the Red Cross ki founder Henry Dunant ki mapo kumon ka mari leinana thauram asi pangthokpani humanitarian service ka kathokpada society ama oiba chahi khudingi oina numit asina lakpada IRCS Manipur branch ki thomi singna I dan tawduna lakli khudaki khudong thiba amadi leita laira singda mateng oinabagi wakhalonda blood donation camp asi pangthokpani camp asida Janims ki doctor ani nurse tara yauna punna miyoi taragani thoina saruk yaki haina mahakna phongdokhi
ꯔꯦꯗ ꯀ꯭ꯔꯣꯁꯀꯤ ꯊꯤꯝꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯍ꯭ꯌꯨꯃꯦꯅꯤꯇꯦꯔꯤꯌꯟ ꯁꯥꯔꯚꯤꯁꯇ ꯀꯠꯊꯣꯛꯄ ꯑꯗꯨꯒꯨꯝꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯣꯏꯕꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯐ ꯁꯦꯚꯤꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕ ꯏ ꯄꯤꯕꯒꯤ ꯄꯥꯟꯗꯝꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯔꯦꯗ ꯀ꯭ꯔꯣꯁ ꯗꯦꯁꯤꯗ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯆꯕꯅꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯔꯛꯇꯁꯨ ꯇꯧꯏ ꯑꯗꯨꯕꯨ ꯋꯥꯔꯜ ꯔꯦꯗ ꯀ꯭ꯔꯣꯁ ꯗꯦ ꯍꯥꯏꯅ ꯇꯥꯡ 9ꯁꯤꯗꯤ ꯑꯩꯈꯣꯏ ꯏ ꯄꯤꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯇꯧꯖꯩ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯂꯩꯕ ꯐꯪꯗꯕ ꯃꯆꯟ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯄꯤꯔꯤꯕ ꯏꯁꯤꯅ ꯂꯩꯇ ꯂꯥꯏꯔꯁꯤꯡꯒꯤ ꯑꯣꯔ ꯏꯃꯔꯖꯦꯟꯁꯤ ꯑꯁꯣꯛ ꯑꯄꯟ ꯑꯦꯛꯁꯤꯗꯦꯟ ꯑꯗꯒꯤ ꯑꯉꯥꯡ ꯎꯅꯕ ꯈꯣꯠꯅꯕꯗ ꯏ ꯍꯥꯗꯕꯅ ꯁꯨꯝꯕꯗ ꯂꯥꯏꯐ ꯀꯟꯅꯕ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯏ ꯈꯔ ꯗꯥꯟ ꯇꯧꯕꯤꯕ ꯄꯥꯡꯊꯣꯛꯆꯕꯅꯤ ꯂꯝꯗꯤꯡꯗ ꯂꯩꯕ ꯁꯣꯂꯤꯗ ꯋꯦꯁ ꯃꯦꯅꯦꯖꯃꯦꯟꯠ ꯄ꯭ꯂꯥꯟꯇ ꯐꯠꯇ ꯍꯥꯎꯗꯤ ꯄꯨꯕ ꯒꯥꯔꯤ ꯆꯪꯕꯗ ꯍꯧꯖꯤꯛꯁꯨ ꯑꯊꯤꯡꯕ ꯑꯗꯨꯝ ꯊꯝꯂꯤ ngasi ꯐꯣꯡꯕ ꯄꯥꯎꯆꯦ ꯈꯔꯗ ꯂꯝꯗꯤꯡꯒꯤ ꯃꯤꯌꯥꯝꯒ ꯌꯥꯅꯕ ꯄꯨꯔꯛꯂꯦ ꯐꯠꯇ ꯍꯥꯎꯗꯤ ꯒꯥꯔꯤ ꯆꯪꯕ ꯌꯥꯔꯒꯅꯤ ꯍꯥꯏꯅ ꯂꯝꯁꯥꯡꯒꯤ MLA ꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯑꯔꯥꯟꯕ ꯋꯥꯐꯝꯅꯤ ꯍꯥꯏꯅ ꯂꯝꯗꯤꯡꯒꯤ ꯃꯤꯌꯥꯝꯅ ꯍꯥꯏꯔꯛꯂꯤ ngasi ꯂꯝꯗꯤꯡꯗ ꯃꯤꯐꯝ ꯑꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡ ꯅ ꯐꯣꯡꯗꯣꯔꯛꯄꯗ ꯃꯐꯝ ꯑꯁꯤꯗ ꯐꯠꯇ ꯍꯥꯎꯗꯤ ꯍꯨꯟꯗꯣꯛꯄꯒꯤ ꯋꯥꯔꯤ ꯁꯥꯅꯔꯒ ꯌꯥꯅꯈꯤꯕ ꯑꯃꯠꯇ ꯂꯩꯇꯦ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯕꯒꯤꯗꯃꯛ ꯂꯝꯗꯤꯡꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯗꯨꯅ ꯊꯝꯂꯤ ꯍꯥꯏꯅ ꯍꯥꯏꯈꯤ इथक थोंबा मखोइना प्रजागी येंबिगद्रा हारा अखोइ खुंजासिंजे अदुकी मतिक उसितना अदुकी मतिक तुमि कांगदोनो उबिरगा अमोला काइजे खुदक्ता यासनरे खुदक्ता पुछलनी हाबगी अयाबा मा खबर हाबिरकपजे अखोइ खुंजासिंना हाइनिङाले तम थमोइ सोना नुगाइजदे हाबदि मथंग जेनरेशन और अखोइ हुजे हुजे हिंगिबा अखोइ खंबिदबा उबिदबसे हाइनिङाले तना अखोइना लोके MLA दा थमोइ सोना नुगाइजदेबा माना पुनमग यिंजनबिरगा पुनमग याननबा तौबिरकद्रा हारगा खुदक्ता यानबा यावदन हेक्ता यानरे हारगा खबरदा संगाई एक्सप्रेस हेक्ता हापचनबिरकपसे अखोइना माबु थमोइ सोना नुगाइजदे अखोइ मखा ताबा यानबा मा हेक पोरक्तिबा फावबा अखोइ पोसे थिंगिगनेबा अदुगा अखोइ मरी लेनबा अथॉरिटी इथक थोंबा डिपार्टमेंट खुदिमका अखोइ याननबजु फजना थोंलाउना अखोइ लेकाइ खुंगना थोंलाउना हंजरी ꯍꯧꯈꯤꯕ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 22ꯗ ꯃꯤꯅꯨꯊꯣꯡꯗ ꯕꯣꯝ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛꯇ ꯑꯣꯖꯥ ꯑꯃ ꯁꯣꯛꯍꯟꯈꯤꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯉꯥꯛꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯊꯧꯑꯣꯡꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕꯁꯤꯡꯒꯤ ꯂꯪꯂꯥ ꯂꯪꯖꯦꯟ ꯑꯊꯨꯕ ꯃꯇꯝꯗ ꯂꯩꯉꯥꯛꯅ ꯄꯨꯊꯣꯛꯇ꯭ꯔꯕꯗꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯟꯅꯕ ꯁꯦꯝ ꯁꯥꯔꯦ ꯍꯥꯏꯅ JAC against the twin bomb blast injury of Oza K Santosh Kumar at Assam Rifles Transit Camp Minuthong amadi coordinating body Khuraigi Maikaidagi thamlakli ngasi Khurai Konsam Laikai Dalaiba Konsam Santosh Kumar gi Thongal da Chathakiba Wakat Mifam Aduda Mifam Adugi Maira Paibi Amadi Club Singi member Sing Su Saruk Yaki Wakat Mifam Aduda Saruk Yakiba coordinating body Khuraigi spokesperson Bon Khuraina Haikibada Thaudok adugi matangda organization amatana claim taurakpagi wafam leitri phibam asida mioi kharana atamnana Oza Konsam Santosh Kumar da atek taurakpra haibagi chingnaba leiba phaure haidi phibam asida lengakna athubada miching changbiyu darkar leirabadi Oza Konsam Santosh Kumar da matik chaba security PBU haina bona thamlakli मसी सोइबदगी तौकिब्रा हाइबसु हाइरक्तबा अगे स्टेट एक्टरसिंगदा नत्रगा नन स्टेट एक्टरसिंगना सिक्युरिटी सिंगदा अखोइ तौबदगी सोइगिब्रा जु हाइरक्तबा नत्रगा अमु अतमनना सखंगदबसिंगना ओजा संतोषकी मथकदा तौबने जु हाइरक्तबा अदुना मथों मरों खंगदना लेबसे मसी नुमि मसिंग यामजलकपनिना अखोइ ओजा संतोषी हौजिक लागा मयुमदा लेररे अदुमा अखोइ मपान थोकबा खोटफसि नुगाइत्रे अदुना मरम अदुना यारिमखै मणिपुर गवर्नमेंटना मसी कानाना तौबनो कैदोबनो करी मरमगिनो मरा लेबसिंगसे मसी पुथोगा मसी सैराक पीदिबोगी मरकसे यामद्रबदा हाइरिबा ओजा संतोषे मसी ngaksenbase masi manipur lengang masi taubiu ngasi de akoi lekai haure akoi mathang mathang akoi khurai gi kai sum taurani anu yarimakai akoi su democratic norms akoi pamjabo khurai ni na yarimakai athu matamda pirakani haibse akoi thajaba thamjari Imphal More Lambi Cheliba Gari Singdagi Transport Department na Lona Yadaba Maongda Ngaihak Laitana Se Lawi Haibaki Mayokta Wakat Mifam Chathakre Wakat Mifam Adu Imphal More Lambida Cheliba Ben Driver Singna Moirangkhomda Laiba More Parking da Chathakibani Wakat Mifam Adu da Sarugya Kiba KH Binod Kumar na Fongdorakpada Transport Department na More Chatpa Gari Sing Faraga Maram Chadana Launing ba Se Lauraga Driver Singda Awaba Piba Si Yaningde Masida natana Imphal More Lambida Lauriba Tax Mayam Asisu Manipur Lengakna Athubada Yengshin Biu Haina Mari Lenaba Singda Appeal Taurakli
Imphal West District Commando Team Amana Lokhatpa Cheksil Thaurangi Manung Chana Pauna Bazar Gi Mahabir Pharmacy Dagi Ibohal Cycle BT Road MPP Office Polo Ground Kakhulong Pratap Gali Masajid Road Amadi M Sector Da Tihumbagi Thabak Chathakre Imphal West Ki Additional SP Operation A Ghanashyam Sharma Gi Micheng Makada Ngasi Nungthil Pung Mariga Minute Manga Dagi Manga Ga Minute Nifu Manga Fauba Chathakiba Tihumbagi Thabak Aduda Mioi Chahumga Marfugi Verification Chathaki Maduda Masagi Saktak Che Sudaba Mioi Taraga Mathoi Fagat Kibagaloinana Makha Taba Wahang Pahang Chathanaba City Police Station Da Pukre Haidi Matang Swaksida break Amalojage break him Matungda, Kerala da Pangthokadoriba National Mime Festival da Manipur gi Mahut Sinduna, Kanglai Mime Repertory Theatre na Saruk Yagadori Haibagi Pau Amadi, Manipur Amasung Malim gi Tongan Tongan ba Ipau Sing Puduna Lakchege Impact News pu Micheng Tadun Lebiu. Mayam po mukha na taram nokchure bulletin asigi makha ba pau miyam da pizari. Kerala da Pangthokadoriba National Mime Festival da Manipur gi Mahut Singduna Kanglai Mime Theatre Repertory na Saruk Yagadori Tha asigi tang tara dagi taranithoi fauba festival asida saruk yagadoriba repertory asigi mioi taraganithoi na saba kangbu ama hayeng Kerala gi damak Imphal thadoklagani hairiba repertory gi kangbu asina lakliba tang taraganithoi da Dr. Yumnam Sadanandana direction piba no budget utkani festival aduda no budget utpadanatana Kerala gi saknairaba theatre personality ama oiriba Chandra Darshan na Barton Taurakpadagi mime play asi Kochi dasu anirak shuba oina utkani hairi All Manipur Working Journalists Union Amjugi Nauna Khalaba Thau Puba Singasi Washak Lobaga Loinana Thabak Puba Hokre Washak Lobagi Thauramaduda Major Kundalaiba Manipur Press Club ta Amjugi Hanagi President Brozendro Ningombamna Nauna President Oina Khalaba Kakching Tabam Bijoida Office ka Mari Lenaba Che Changsing Khutsinaki Loinana Kakching Tabam Bijoina Paumi Singidamak Afaba Thabak Paikhatkani Haina Fongdoki Panbayai Haukiba Migitang Amada All Manipur Working Journalists Union Amjugi Kumja English Singani Tarama Pandagina Kungan Mathoi Fauba Thau Punabagi Sing Khanbagi Mifkhal Pangthokibaga Loinana Poknafam Pauchegi Associate Editor Kakching Tabam Bijoy Sarmabu President Amadi Impact News ki reporter Khundrakpam Jyotindro Yauna Mioi Nipan Standing Committee da Khankibani Democratic Students Alliance of Manipur Desam Amadi Apunba Ireiba ki Mahiroi Singpang Loop Aims na Sinduna Conduct of High School Living Certificate Examination Problems and Remedial Measures Haiba Hiramda Nongmagi Oiba Khana Nainabagi Mifam Ama Pangthokre Sanjen Thongda Leiba State Guest House ta Pangthokiba Khana Nainabagi Mifam Aduga Mari Lenana Desamgi Vice President and Edisana Hai Chahi Khudingi Bosemna Lauduna Pangthokliba ISSLC Examination Asida Tongan ba problem kaya thokli Maram asina hairiba wathok sing asi matau karamna thokhaloi haibagi matangda loop ani asina exam sing asibu sinba langba yaukiba oja kaya yauraga mifam asi pangthokpani mifam asida oja singna puthorakliba wafam kaya adu akhang ahe kaya ga khanaraba matungda warip oina lauduna bosemda pishingani haiki इसा इसा हकथेंगन थेंगनरकपदुगुम प्रॉब्लम मयाम अमखक मसे पुथोगा मसे नैनरगा अदुगा अमुक मसीगुम प्रॉब्लम सिंग असी मतुंग तारकप एग्जामिनेशन सिंग हेना फगनब करी करम मखलगी मेजर सिंग मसे पाखत मिनगदगे हाइबदुगी मतंगदा अखोय ngasiगी खनन नैनबगी थोरम से अखोय सिंजबनी अदुगा मसिदा थंबिरम सजेशन मयाम सिंग अदु अखोयना अमुक पुंजनजरगा हारिबा मथंग तारकप एग्जामिनेशन सिंग हेना फगनबगी अदुगुम सजेशन ओइना मदु अखोयना बोर्ड ऑफ सेकेंडरी एजुकेशन मणिपुर मसे अखोयना सबमिट तौजरगा मथंग तारकप एग्जामिनेशन सिंग हेना फगतपा हेना फजबदुगुम मखलगी एग्जामिनेशन मो हेना मखोय होना जकनी हाइबो फुमथम इसा Manipur Information Commission amasung All Manipur Bar Association anina puna sinduna Right to Information RTI Act 2005 haiba hiramda nongmagi oiba awareness program pangthokre awareness program adu National Federation of Information in India NFICI New Delhi gi sponsor makhada Imphal gi Sairap Court Complex ta pangthokibani thauram aduda The Silent Features of RTI Act 2005 Role of SPIO and FAA amadi Landmark Decision of Manipur Information Commission amasung Role of Manipur Information Commission haiba topic singda mathang sitna Advocate C.I. Narendra Deputy Registrar Judicial I Manipur Information Commission amasung State Chief Information Commissioner O Sunil na resource person sing oina wangangki
Ising ichaw tholokpa matamda Iraq naba miyoising karamna kangdagi haibagi matangda miyangbu wakal tahanbagi mock exercise ama Thobal district ta pangthokre. Mock exercise adu Department of Relief and Disaster Management amasung Thobal athokpamda leiba lighting club ka khutsamnaduna Thobal athokpam arong turel da pangthokibani. Turel aduda National Disaster Response Force ki Taranithoi Suba Battalion, State Disaster Response Force amasung Manipur Fire Service ki expert singna ishing da Iraq na ba misak amabu karamna kangdagi haiba du utki. Green Indian Mission 2018-19 ki makada Forest Development Agency Bishnupur Forest Division asinduna district asigi khungang tarukta strengthening of local institution haiba hiramda potlam sing yenthokre. Global Information System Lab Divisional Forest Officer Bishnupur da pangthokiba thauram aduda saruk yakiba DFO Bishnupur Dr. Rebecca Soibamna u thabagi hainabi thamduna miyamna u chara sing thana bahaiki. Ngarang dagi hauraga tha ama chupna chathagadoriba Islam lining chatpasingi chakhen tha Ramadan ga mari lenana Popular Front of India PFI Manipur State ki meeting makhada ngasi Lilong Urup Kairao Irong Sanga Yumpham Mayang Imphal amasung Santhel na chingba mafam singda iftar kits yenthokre Lilong da pangthokiba iftar kits yenthokpagi mapung oiba thauramda saruk yakiba Maulana Wahidur Rehmana Islam lining chatpasingi khwaidagi senglaba Ramadan tha ama chupna Sembirakpa mapuda haijanizaba amadi pithokpana mapung oigadoriba tha asiga mari lenana lamdam asida leiriba lukhrabi senthok lambi lejadaba singna Ramadan tha asibu mapung phana pangthokpa ngamnabagi pandamda iftar kits yenthokpagi thoram asi pangthokpani hairi. Muslim Purup ki senglaba chakhen tha Ramadan na lakpada Shiv Sena Manipur State ki Muslim ichil inaw sing ki maphamda yafa paujel pirakli. Hausi sanabagi pauda ahan ba sapam Tombi Singh Memorial Sub Junior Girls Inter Football Club Tournament ta WFA kakching amadi YWC langthabal ani semi final changkre. All Manipur Football Association ki meeting makhada ngasi Group B gi Mapal Kangjaibungda sanakiba tournament asigi league match amada WFA kakchingna AMMA Androbu Panjil manga amada maithiba piki chatharakliba football tournament asigi ngasi sanakiba Group B gi Geo Arena League ta YWC Langthabal gi sanaroi Kimte Langelna match ki kuntra humdoi kuntra mari humpuma thoi amadi humpuni thoi suba minute singda Panjil mari aduga Hoine hat ti thoibisana amasung El Babinana match ki tara manga kuntra manga amadi humbudra suba minute singda Panjil amamam chanduna PLL Churachandpur bu Panjil taret sinoda yamna lakchana maithiba pibangam ki nupi machagi team mapana group ani thokna khaidoktuna sanariba football tournament asigi hayeng tara humdoi amadi tara mari suba league match sing sanaragani. Kunmathoi Suba Challenge ka Veteran Football Tournament ta KVFC Konthaujam amadi VSO Tekcham ani mai pakre. Ngasi Kumalampak Artificial Turf Ground da sanakiba Football Tournament asigi Nipan Suba League ta KVFC Konthaujam na BDVFA Bishnupur bu Panjil mari amada maithiba pibangam ki match asida mai pakraba KVFC Konthaujam ki sanaroi lam kholena match ki tara manga amadi humpumathoi suba minute singda Panjil ani aduga N Itocha amasung CH Anand anina match ki taret amadi taranithoi suba minute singda Panjil amamamga chanbangam ki chatharakliba veteran football tournament asigi ngasi sanakiba mapan suba league tana VSO Tekcham ki sanaroi L Ibo Chobana match ki taranipan amadi kuntramathoi suba minute
minute singda Panjil Ani aduga as Samson ashu match ki kulhumdoi amadi nifuga mari suba minute singda Panjil Ani chankibaga loinana L Premchana match ki humpu suba minute Panjil amaga chanduna Chingtam FC Sangak Fambu Panjil Manga Sinoda Yamna Lakshana Maithiba Pibangam ki Salai Holdings Private Limited ki Senthang Makada Manipur Veteran Football Association Sinduna Chathariba Tournament Asida Team Kungamathoina League Round Amadi Knockout Basis da Lamba Taunari Tournament Asigi Hayeng Kumal Lampak Artificial Turf Ground da Tara Suba Amadi Tara Mathoi Suba League Match Sing Sanaragani Mga Suba VSO Trophy Football Tournament Faris FC Kairang Amadi WALYDA Wabagai Ani Mai Pakre Khongzom Circle Veteran Football Sports Association Sinduna Tha Asigi Tekcham Higher Secondary School Gi Sanabung Amadi Tekcham Kangjebung Jingtham Sapam Amadi Sangthel Sanabung da Sanab Chatharakliba Football Tournament Asigi Ngasi Sanakiba Ahanba League Amada Faris FC Kairang na RPU Papalbu Panjil Tarit Manga da Maithiba Piba Ngamkibaga Loinana Ani Super League Tana WALYDA Wabagaina Wanted Boys FC Sangayum Pambu Yamna Lakchana Panjil Nipan Sino da Maithiba Piba Ngamki Tournament Asigi Ngasi Sanakiba Ahom Super League ta Samphabi FC Sapam Amadi Tarit Star Hairok Anina Sanakiba match asigi apiba matamda Panjil Ani Chanaduna match asi draw taki Team Kungani Thoina Group Mari Thokna Khaidokuna Chathariba Football Tournament Asigi Hayeng Makataba League Match Ahum Sanaragani Hero Second Division League Final Round Gi Match Amada Manipur Gi Team Ama Oiriba Trau FC Kwakaithel Mai Pakre Hairi All India Football Federation ki meeting Makada Chathariba Hero Second Division League Final Round gi ngasi Ozone FC Bengaluru na yumbu oiduna Bangalore Football Stadium da away team ama oiriba Trau FC Kwakaithel gi ahum suba match aduda Manipur gi team ama oiriba Trau FC Kwakaithel gi sanaroi Yami low half na match ki nipan amadi tarani thoi suba minute singda Panjil Ani chanduna Ozone FC Bengaluru bu Panjil Ani sinoda maithiba pibangam ki Final round asida Trau FC Kwakaithel na match ahummak mai paktuna point fanglaga chatli thasigi tarani thoida Trau FC Manipur away team ama oina home team oiriba Lone Star Kashmir ga lamba taunaragani haina Trau FC Manipur secretary na thadorakpa chirol amada khanghalakli Mamang thada Manipur Amateur Boxing Association ki General Body Meeting pangthokide haina mioi kharana media da phongdo ki wafam adu yamna laibak thibani haina association asigi General Secretary Khoibi Salamna phongdorakli wafam asing asi Manipur Press Club da pangthokiba mifam amada phongdorakibani mahakna makata na haikibada Association asigi General Body Meeting asi atubada taunaba sem saba loire mioi kharana lana sandokpa si laibak thibani haiki Arabada bulletin asi headlines samhona mayam da thamjari Council of Higher Secondary Education Manipur Kosem na lopa chahi asigi class 12 ki fall Education Minister L Radhe Shamna lauthokre pass tawbagi chang chada hudrong 10 nipan amasung Council for Indian School Certificate Examination na lopa class 12 ki exam da Manipur macha ningombam tampha januna Humanities stream da India bubagi ahum suba tarakuna lamdam asigi mingchat purakre